Lakhipuronline puthokjaba December gi tang 38 nongmaijing numit ki pau tabirase ahanbada maruoiba pau kuki khulai paiba singna kapsilakpagi thodokta mitei khulngakpa amasu sire DJ night pangthokpagi mingda ka henba thabak thorom sing chathaba thingbinaba kasar SP gi mafamda haijakre Manipuri Sahitya Parishad Assam Saint Catherine branch amadi Karingbanj district committee gi anuba thausil khanglup semkre All India State Government Employees Federation की Annual National General Council की मिपम लोसिनक्रे त्रिपुरा की तोंगान बम मणिपुरी लुप कयाना एकेडमी अवार्डी सौरभ खाइबम कमिटी बुताराम नोक्रे अमसुंग बिना कांदिदा पांगथोकदौरिबा नेशनल ओपन टाइकोंडो चैंपियनशिप की हौदोकपा थौरमदा मंत्री परिमल शुक्लबैद्यना चीफ गेस्ट ओइना सरुक यागदौरि हौजिक मपुंगोइबा पाउ ताबिरसे December की tang 30 की ayuk anganbada kuki terrorist singna nongmai kapsilakpagi thodokta kadangban part 1 da khulngak tuna leiba ningombam James Bond laikhidre Imphal West District की Mayang Langjing dagi masagi chahi 38 suraba James Bond ningombam Rameswar की machanupane ngarang thangje nimit ki ayuk anganbada yamna laibak thiba thodok ama oina kadangban part 1 da khulngak tuna leiba ningombam James Bond masagi chahi 38 apokpa ningombam Rameswar Singha Mayang Langjing laikhidraba ningombam James Bond amuko gi makhada leiba club uniform dena punsinduna semba Rural United Club Organization Rukogi matam kuina gi mamangdagi member ama oibiduna organization asida chawraba thabak thorum kayada sarugyakhi Megi tang ahumdagi hauduna chatharakliba kuki ki lal asida mazati bu kannana bahonabada thawai phawba katkraba ma ki thawaina Ishor gi nakta ingna chikna leiruna bagi damak amuko amadi ruko gi maigedagi minute ani tumina leiduna awaba phongdokhi loinana imung manungi awabada saruk yapaga loinana JSC na lawrak warep singdasu thawai yauna saruk yajagani haina Rural United Clubs Organization ruko gi General Secretary Waikhom Khelen Meitei gi cherol amata phongdoragli aduna ekhoi gi mising si sum sina ba thorang ama kana gumba kharna tawri masi ekhoi na su masi ekhoi munna khangba ma changi aduna hojikti ekhoi leigidra matungda momo ekhoi na khun dinaraga amuk warip loba adugi mioi do leigidra matung atoba mamuk siraka da ma gi dam chatpa issue sin nallan chum chatna ekhoi yam si topam amata khangandana hojiki sumai sum lei aduna masi yam chapchaba phiri ama sai je sinasu warip lobi bida khara mapung ba warip khara yawe khali hojik manipur gi miyam na chapchaba mangang thopare manipur government si iram chida khoji ori film je kari phirep no habisma khoi tapchan khangbam phange khoi di kuki thengni bulan je khoi ngak pangam je roi natraga khoi yok je roi maram di khoi bharat sarkar ne yaw no haire yaw di akan ma cherak pi gi haina akihin ba lei ga har ga su madu miyam da sing hai biro khoi gi manipur sarkar chida hariba kuki jo militant sing china phong na attack tor ba phong na lan singa matam jida karisu to bungam da leiba se masi phajade ba manipur gi puari da manipur gi ityas da sumai to ba ningtho akoi sumai to ba lenga policy ba koi leina gi deba hujik MLA minister loina mak thongna phudu piu Delhi de chalaga o nakhai se wam ngang thopiu aduga na koi masi na mu Delhi de chalaga manipur gi MLA singi akoi baru ne lenga pai bi wal be MLA sing gi manaba lingjera ma Delhi da na safu ma bibi ro so halaka noi masen sinagera pam sinagera ka doge abna amane madu prajana madu yoksin deba hojik mayana pamidi uriba wathok lang those masida koi manipur lenga ki koi miyam gi mihut silaga chapchaba phiri ama bharat sarkar da khangan bam change New Year ga mari lenana DJ night pangthokpagi mingda Silchar Sahar da ka henba thorom sing pangthokhandana ba Silchar Jila Congress ki magedagi Kasar gi SP gi maphamda memorandum ama pisinkre Silchar Jila Congress ki mihut kangbo amana ngarang Silchar da Kasar gi SP ga unaduna Silchar Sahar ki tongan ba hotel kaya da ngasi bye pangthokpaga mari lenana silang ba thorom kaya da haurakliba nupa macha kaya gi punsi mangningai oiba amadi samas ki mayokta pangthokpa thabak thorom sing thingpinaba mihut kangbo asina SP gi maphamda Silchar Sahar gi mapham khudingmak ngak senbinaba haijakre যে হোটেলসগুলো আছে তারা ডিজে নাইট করে বা অন্যান্য ধরনের প্রোগ্রাম করে এখান থেকে শুরুয়াত হয় এইসব অ্যান্টি সোশিয়াল কাজগুলো তো আমরা তার কাছে ওইটাই একটা মেমোরেন্ডাম দিলাম যাতে এই ধরনের কোনো ধরনের জিনিস যাতে শহরে আমরা যে
ভারতবর্ষের সংস্কৃতি নষ্ট না হয়, এই ধরনের কোনো ধরনের ঘটনা যাতে না ঘটে। Manipuri Sahitya Parishad Assam Saint Catherine Branch ki chahi gi mifam amasung anobo thausil kanglup semkhre ngarang December gi tang kuntra number lising amaga chani marfu manga LP school campus da phamkhre amasung anobo thausil kanglup semkhre L Babahal Singana mifam mapu aduga K Champalal Dr. H Rajmani L Bimol Singh amadi S Manjor Singh dais da phamki K Champalal na observer oiduna anobo thausil kanglup semki mifam na K Sachimohan Sharma bu president aduga Paso Tombi Singh bu secretary oina khanki S Dilip Kumar amadi Y Deepak Kumar bu vice president khanki assistant secretary oina B Nandita amadi Y Dhiren bu khanki treasurer oina O Nilmohan bu khanki aduga Yengkhom Hari Kumar amadi Bijoy Singh bu advisor oina khanki hairi Manipuri Sahitya Parishad Assam Karimganj District Committee gi President Yumnam Chaurena mifam mapo oidana committee asigi chahi gi mifamlen Patharkandi Rajbari da December gi tangkun mapanda pangthokre Oja Sri Lokendra Singhana mithunglen aduga Parishad ki VP ani NG Basant Kumar amadi Koijam Sopon amadi Parishad ki General Secretary Professor KH Dhiren Singhana ikai kamna jaba mithung oina dais ta lengsin ki district asigi tongan tongan mafam dagi mioi humbutra mangarom na saruk yakhi mifamna saknai rabai ba lamabam Birendra bu President N Babusana Singha amadi athokpam ibungo macha bu Vice President oina khanki aduga K Borun Singha bu Secretary oina khanki Assistant Secretary oina Budhajit Singha amadi Tampa Singha Treasurer oina Somorjit Singha aduga CEC member oina Sanathoi Singha bu khanki Yumnam Kulachandra Singha Y Chauren Singha amasung Y Double Singha bu advisor oina khanki thauram adu M Ninghaibana conduct tobiki Theater workshop Badarpur na sinduna December ki tang 16 tagi nini chupna pangthokiba Sanskriti ki thauramda Lok Sangeet Rabindra Sangeet amadi Nojrul Sangeet ta A Chiranjit Singhana ahan pamana panglakre Tagore School Badarpur ki class 3 ki mahiroi Ahibam Chiranjit Ahibam Projen amadi Ahibam Ongbi Chamili ki machanupani mahakna mai paglakpa sida Badarpur Ghat Manipuri posti ki ichilina singna harau tungai pa phongdorakle Tha asigi tang 19 dagi Kolkata gi Eastern Zonal Cultural Center Salt Lake City da nimit humni chupna chatharakiba All India State Government Employees Federation gi Annual National General Council gi mifam Federation gi President Subhas Lambana mifam apoiduna loisin tharom pangthokre mifam asida tongan tongan ba state amadi union territory singdagi lakpa delegate singna saruk jakhi mifam adu da saruk jariba Federation gi secretary gi phamsu puriba aduga Manipur Government Services Federation gi General Secretary oiriba Purunjit Lari Yangbam na hai nimit humni chupna chathaba mifam asida state amadi central employees singi hozik oiriba problem kaya loinana women reservation women empowerment ahangba post vacancy sing mention ba contract employees singbu regularize tawbagi matangda su mifam da kupna khana neina ki haina phongdorakli mayam ahi india gi state gi lai na maksina nuna laujaraga koi khanari ba ware koi na laujaraga di jolisina asida koi puna makna saruk yamina si loina na NPS ki koi gi employee kudi makna masida koi thangna happy ho koi puna makna Manipura handukanda yamna atuba matamda koi gi NPS se puthalaga OPS da on bagi sigumba koi gi kongjang se masida koi puna maksaruk yamina si bakadara pada koi general council meeting gi bakadara koi site gi apna mayam punna koi laijari ba koi tabakse koi privatization da stop privatization and the cooperation of the public sector unit chinje masi totally to be na ba hadna koi February gi kanga bo manugda koi tuna koi whole state government employee federation thul mangna koi state level government sta koi na masu koi pusak to da ako yam mo la koi general strike to gi apoi wari apa no gi khata ko koi hai ba ji council meeting da koi khana da koi na ona ba tham da re mas yam puna mak puna
ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯑꯗꯔ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯔ ꯌꯨꯅꯤꯠ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤ ꯄꯨꯟꯅ ꯊꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯗꯤꯃꯥꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ngasi losindaribah akhoi all India State Government Employees Federation General Council meeting Kolkata da pakisariba asida akhuna maruba demand sing akhuna thamjarabada akhoi SPF NPS and rollback to OPS aluna akhona PFRDA excel leriba makhidi akhoi OPS to onthok pasibdi masidi possible oibi Manamadura akhona lagriba all India gi employees khudingmaksina amato da punhan beraga akhoi akan makung machan gadi hari be ase akhoi muthat pada jamna wadu thopani aduga OPS ta akhoi restore to obsidi akhoi madu thokke na khali aduda akhona maru da ngasi thamligi ba main demand sing di aidu panjati ba escape NPS aduga roll back to OPS malere adugi akhoi gi ase increase the IT slabs for the 10 lakhs for similar for the regulation all the contracts to get out the shorts and daily wages employees actually missing like that to fill up all the vacancies in central and state government employees are the PSUs urgently Tripuragi Sagnai Aibi Sorokhaibum Gambinibu Yachang Banang Hallo Haiba Sairing Larikta Sahitya Academy Award 2023 Gita Makhalakpada Tripuragi Tongan Manipuri Lukayana Harau Nungaiba Pongdok Pagalunana Taramna Okpagi Thorom Leptana Chataragli Sahitya Gilamda Lemjaningai Oiraba Academy Award Fangba Tripuragi Oina Mahagna Ahanbani December ki Kunmapan Avoinogorda Puthiba Welfare and Cultural Society Amasung Co Cultural Loop Anina Academy Awardee Gambini Okpagi Thorom Pangthoki Thoromda Sagnai Rabakabi N Niranjan Co Culture ki President M Abhiram Reform Manipur ki Thauburen Longjam Arun Somarendro Sahitya Academy Manipuri Language Advisory Board Member KH Birola Kabi L Binod Kumar Amasung Puthiba Welfare ki Thauburen S Deepak Kumar KH Dhanajit Sarugyakhe Masigi Mamangda Puthiba Lai Harauba Committee na Lai Harauba Thoromaduda Manipuri Sahitya Parishad Tripurana Parishad asigi Diamond Jubilee Thoromda Gambini Putaramna okhe Lagliba Anuba Chahi Lisingani ka Kunmari January ki Tang Anida Tripura Central University da Akhanaba Thorom amada mahakpo wakani haire Mahak Hauzik University asigi PG Women's Hostel gi Warden oina thabak puri haina Agartala dagi phangba pawa sina haire halaga pagdamna iba hokibani adugumba iba hokiba platform ashi ahanbada ikhugi Women's College ki wall magazine ama lerami maduda ahanba phongbani madugi mathangda aina Manipuri lona iba horapa haidashi ikhugi Manipuri Sahitya Parishad Agartala gi Parishad ashigi platform shimakni Mathang Chahigi January ki Tang Nipan Mapan Namasung Tarada Binakandi Part 2 da Leiba Sound Product Complex da Pangthokadoriba Ahanba National Open Taekwondo Championship ki damak ngarang December ki Tang Kuntra Tangjanumita Organizing Committee amadi tongan ba sub committee singi maroiba mifam ama pangkhre Organizing Committee ki Chairman Oinam Biramanina mifam apoiduna phamkiba mifamda G Narahari Sharma Yumnam Mani Kaidem Kanta Dr. Kaisam Dilip Amadi Dr. Posangmam Raj Biharina Taista Pamke Ahoba Nimit January ki Tang Nipan Inaugural Ceremony da Assam ki Transport Mantri Porimol Sukla Bedana Chief Guest Oibigani Loinana Lakhipur District Sports Association ki President Rajdip Gola Amadi East Lakhipur ZPC K Anita Devina Guest of Honor Oibigani Championship asigi Convener Taurangbam Nogendro ki Matungina State Taret Nipan dagi Sanaroi amadi official punna chamgarom saruk yapagi wafam lei haire Kanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani ki advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenma matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da Lensibirabu natraga mobile number 93957324456 da pau phaunabiu Aroibada maroiba pau amukhanna Kuki khulai paiba singna kapsilakpagi thodokta mitei khulngakpa amasu sire DJ night pangthokpagi mingda ka henba thabak thorom sing chathaba thingbinaba Kasar SP gi mafamda haijakre Manipuri Sahitya Parishad Assam Saint Catherine branch amadi Karingbanj District Committee gi anuba thausil khanglup semkre All India State Government Employees Federation gi annual National General Council gi mipam loisinkre Tripura ki tongan pa Manipuri loop kayana Academy Awardee Sorak Haibam Kamini Butaram Nokre amasung Bina Kandida Pangthokadoriba National Open Taekwondo Championship ki Haudokpa Thoromda Mantri Porimol Suklabetana Chief Guest oina saruk yagadori Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloijare